Lakhipuronline puthokchaba April ki tang 19 thangje numit ki Khomjinba Pao tabirase. Ahanbada maroiba Pao Mitei irol iek loina silon apun balup milal ki masaloisang mangarang Assam da hangdokre. GC College Students Union ki mikalda sittara da taramak ABBP na mai pakre. Kunmapan suba malem gilarik numit kamari lenana naharol khoriyol silup Lakhipurna numidasi pangthok lagani. Anganwadi worker ahongbam ongbi Roma Debina laikidabada Lakhipur Circle ki ICDS na awaba phongdokre. Idul Fitr na lakpada maisuna yaipa pauzil pirakle. Jiribamda miyam ki numit pangthokre. Amuko gi lamjing makhada lem namit layengkre aduga masaga chanaba anoksu yenthokre. Amasung Late Arambam Nripendra and Jayaseki Memorial Football Tournament 2023 Kasar Lakhipur Khumanda ngarang haudokre. Haujik mapungoiba Pao tabirase. Mitei irol iek loina silon apun balup milal Kangleipa ki masaloi sangama milal ge luching purel khaidem ingocha mitei na athoiba mithunglen oiduna Assam da hangdokre haina milal gi publicity secretary Soibam Arun mitei gi cherol amada haire cherol aduna makha taraduna masaloi sanga sigi nauna thau pugudaba sing adudi luching purel da Saram Herajet ngamthang luching purel Tampak Mayum Rehanuddin, Ngamthang Luching Purel, Monindra Changamayum, General Secretary Wahengbam Surendra, Assistant General Secretary Sajabam Tazbin Begum, Finance Secretary Nongthombam Binod, Publicity Secretary Kolom Priyabarta, Education Secretary Kongkham Tampa, Organization Secretary Lisam Anjali, Executive Member da Khaidem Pisak Macha Amasung TH Indirani. Sang labat chahi tarama thogi matungda Kasar gi GC College Students Union gi mikal pangthokre. Irai numita pangthokiba mikal aduda sittara da taramak ABBP na mai pakre. Mikal asida ABBP Trinamool Satra Parishad amadi AIDS ona seat khudingmakta makoi gi mire puthokhi. Police amadi CRPF ki akan bachaksil thaurang marakta mikal adu loisinke. College ta ihan hanba oina computer voting season aduna mikal adu pangthokhe. Panbayai hairiba mikhala sida ABBP gi mirep ani amadi lamba amata yaudana mai pakrabani. Kunmapan suba malem gilarik numit ka mari lenana hayeng April gi tang kunumdoi nongmaijing nimita naharol khorirol silup Lakhipurna silup kiloisangda numit hasi pangthok lagani thokjom bishana na mipamapo ingudam Sotish Chandra na mithunglen Dr. Yengkhom Rajbihari na ikai kumna jaba mithung amadi yumnam Nadia Chana akhanaba mithung oina saruk yagani thauram parengi manung channa handakta award phanglakraba Laukham Nanda Kumar Changkhramayum Bidit Kumar Thokjom Anjana Cha Khomei amadi Kangabam Santi Kumar bu taram nokpagi thorom pangthokani haire. Haukiba April gi tang 12 da Lakhipur gi manung channa leiba Chingya lekai gi ICDS ki Anganwadi worker oirambi ahongbam ongbi Roma Debina manung matam chadana laikhitabada Lakhipur Circle gi ICDS supervisor Bandana Sharma gi luching makhada Anganwadi worker ni furam na ngarang April gi tang 19 da laikhidrabi ahongbam ongbi Roma Debi gi sangai da chatuna imung manung gi awabada saruk yamina khibaka loinana laikhidrabi mahaki saktamda lei amadi meira katuna mahaki thawai mirelna Lairamlenda ingna chikna lairuna bagidamak Ishor gi mafamda thoni jakhe mapuroiba ahongbam Narahari machanupa Nirmal amadi machanupi Nanditana ICDS ki member khudingmakpu April gi tang 23 da pangthokadoriba Shraddha numita saruk yabina bahaijakhe. Nungairaba paujel unsaga mari lenaba anaba makhal kamarom layengba haujare unsagi lamda maming leiraba dermatologist Dr. Jumnam Lokendra Singh MD AIMS New Delhi na unsagi anaba makhal kaya layengba haure Kasar Lakhipur Khuman maning lekaida chayolda anirak leibak pokpa masung yumsa kaisa numit khudingi leibak pokpa numita nungthilgi pung 2 dagi nungthilgi pung 3 phawba aduga yumsa kaisa numitana ayuki pung 3 dagi ayuki pung 10 phawba layeng chathari
Registration amasung akupa marolgidamak mobile number 9435548402 natraga 7637913072 number asida pau phobinaba hairi. Islam lining chatpa iramdam kanglaipak asigi Maitai Pangal Ichininaw Singi Idul Fitr na lakpada Manipur gi naha amadi mahiroi singi apunmalu maisuna yaipa paujal pirakle Idul Fitr Islam lining chatpa singi maruiba numitni tha ama chupna nungthil roja thamduna mapumagi minglen sonduna lerakhi masigi karma oina Idul Fitr gi ayukta taibang mapu alana pibini haikiba adu pibi haina thajanai kumai asibu mapung phana yauna nabagi damak laita lairaba singda angama mateng pinaraga araiba asengba pizol setuna idga ground da nupa sing punna thoktuna mapu magi mingda kok nonjai namasoli amasung kairoi lekai mari mata singda chatuna nungsi chanana araiba chaminaduna kumai asibu mapung phana chahi khudingi pangthoknai haina Manipur Youth and Students Union Maisugi President Wahengbam Tanu Chanugi Cherola mata phongdorokle Excellent coaching for Nabo Daya Vidyalaya and Scenic Schools. Entrance Examination 2023-24 for Class 6, Class 9. Classes begins on 23rd of April 2023. For further information, please contact 9954295529 or 6000396742 or 7005833136. Thank you. District Administration Jiribam na sinduna Jingdong Lekai da leiba DC Office Complex da tararak suba miyam ki numit ngarang irai numita mapung phana pangthokre numit asiga mari lenana Social Welfare Department na khangatlaba beneficiary ahumda All Age Pension amadi CM Window Pension Scheme gi form ani supi ki Children with Special Needs CWSN gi khangatlaba beneficiary tarani thoida General Education Officer TH Amurasi Chanuna stipend oina lupa lising ani tauduna kusinaki loinana marumarang kayasu yenthoki miyam gi numit atuda Deputy Commissioner Jiribam W Malemngan Bachenglei IAS Additional Deputy Commissioner Superintendent of Police S Gaurachan Singh SDC Borobegra M Devananda Singh amadi atai maruiba official Singh amadi Department Tarahumdoi sarugya ki hairi All Manipur United Clubs Organization Amuko Gilamjing Makhada Imphal West District United Clubs Organization amadi Energetic Youth Development Organization na mapungoiba thodang loduna National Program for Control of Blindness and Visual Impairment and Nutritional Health Mission Manipur ka kusan naraga Imphal West District ki Samuro Kaithilda lemna mit laingba amadi anok pibagi thorom pangthokre Thoramasida Amukogi President Phairoizam Nandolwang na Chief Guest KH Heramani Khaba President Imphal West District United Clubs Organization na President aduga Dr. L Brainy Ophthalmologist CMO Pool Imphal East amadi Dr. M Monalisa Ophthalmologist PAC Mapho Kangpok Pinaj Guest of Honor Sing Oiki amadi Hairiba Dr. Ani Asina Luchingduna Miyoi Nipal Sabatim Amana Mitlayangki Ngarang Samuro Kaitelda Pangthokiba Lemna Mitlayang ba amadi Anok Pibagi Thoromda Punna Miyoi Chaniga Kuntramuk Mitlayangki Bagalunana Miyoi Humutramukta Masa Masaga Chanaba Anok Su Yenthoki April ki tang kunumdoi phawba chathagadaba late Arambam Nripendra and Jayasaki Memorial Football Tournament 2023 Kasar Lakhipur Khumanda ngarangdagi hokre 5A side League cum Knockout Football Tournament asigi ngarang ahan banumita UYC Binakandiwana Khuman A team bu Panjal ani suinoda aduga Khuman B team na Digger FC bu Panjal ahum suinoda 11 Cobra Ningthem khulna Markulin bu Panjal mari suinoda UJB team na Digger FC bu Panjal mari suinoda Khuman B team na UJB team bu ama suinoda aduga Khuman D team na Khuman A team bu Panjal manga suinoda maithiba piki tournament asigi mai paklaba team da ahan mamana oina lupa lising kunamadi trophy ani suba mana oina lupa lising tara amadi trophy aduga best player amadi best scorer na chingba mana sing su pigani hairi panbajai tournament asi arambam priyatam amadi mahaki machil manau imung manung loinana Khuman youths na sinduna pangthokpani
ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯆꯥ ꯊꯝꯕꯤꯔꯤꯕ ꯌꯥꯔꯒꯗꯤ ꯈꯔ ꯁꯥꯏꯠ ꯑꯣꯏꯅ ꯊꯝꯕꯤꯌꯨ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡꯆꯥꯗꯕ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯤꯇꯩ ꯏꯔꯣꯜ ꯏꯌꯦꯛ ꯂꯣꯏꯅ ꯁꯤꯂꯣꯟ ꯑꯄꯨꯟꯕ ꯂꯨꯞ ꯃꯤꯂꯥꯜꯒꯤ ꯃꯁꯥ ꯂꯣꯏꯁꯪ ꯑꯃ ꯉꯔꯥꯡ ꯑꯁꯥꯝꯗ ꯍꯥꯡꯗꯣꯛꯈ꯭ꯔꯦ GC College Students Unionꯒꯤ ꯃꯤꯈꯜꯗ ꯁꯤꯠ 10ꯗ 10ꯃꯛ ABVPꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ 18 ꯁꯨꯕ ꯃꯥꯂꯦꯝꯒꯤ ꯂꯥꯏꯔꯤꯛ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯅꯍꯥꯔꯣꯜ ꯈꯣꯔꯤꯔꯣꯜ ꯁꯤꯂꯨꯞ ꯂꯈꯤꯄꯨꯔꯅ ꯅꯨꯃꯤꯠ ꯑꯁꯤ ꯄꯥꯡꯊꯣꯛꯂꯒꯅꯤ आंगनवाड़ी वर्कर अहोंगबम ओंगबी रोमा देवीना लेखिदबदा लखीपुर सर्कल की ICDS ना अवाब फोंदोखरे ईदुल फितर ना लाकपदा माइसुना याइपा पाउजेल पिरकले जिरीबामदा मियाम की निमित पांगथोखरे अमुको की लमसिंग मखादा लेम नमित लायंखरे अदुगा मसागा चानबा अनोक्सु येंथोखरे अमसुंग लेट आरामबम नृपेंद्र एंड जयसकी मेमोरियल फुटबॉल टूर्नामेंट 2023 कासार लखीपुर खुमंदा ngarang हौदोखरे Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare